Manipur ki hauzik oiriba fiba masina mahausa gi punsirol da laktriba fauba census pangthokpagi matam yaithokpinaba amadi Manipur NRC update tawinaba campaign for just and fair delimitation ZFD Manipurna Leiba asigi President Prime Minister Register Generals of India da memorandum pishinduna taksin kray Memorandum adu campaign committee asigi secretary IPR Kangjam Maharavina Thasigi Taraga Tarukta New Delhi the Chatuna Pisin Kivani Hairi. Madugi Matukta Haukiba Chahi December Taraga Mangada Union Home Minister da Pishin Kiva Hiramasiga Chap Manaba Memorandum copy Yemsu Nauna Pisin Ki Hairi. Loinana Leibaga Sigi Luchingba Singh da Pishin Kiva Memorandum Aduda Kumjali Singamaga Chamapal Yankaiga Matoi the Pangto Kiba Census the Yufam Oidaga Manipur the NRC update Taubiu State Asigi Housing Oidiba Fiba Masida Census Taukiba Matamda Lamda Masida Lo Kaina Changsilakliba Mitop Singh Mikok Thibada Yaukiduna Indian citizen Oi Kigani Haibagi Chingnaba Wafum Kaya Pali Amaramda Lamda Masidagi Mitop Kanduk Naba Hotnabada India Lengak Amadi Manipur Lengak na Nathai Naba Hotnarak Labadi Akanba Ihau Changsin Nabagi Fireb Laubagi Tanja Laklagani Maramaduna Miam na Mitop Kanduk Naba Wakal Taminaba Madi Kongjang Sangsin Bada Sarukiabi Naba ZFD Gi Kanvena Jitendra Ningombamgi Cherolamana Pauselakli.